ꯑꯍꯥꯟꯕꯃꯛꯇꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛ ꯅꯣꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯅꯧ ꯅꯧꯅ ꯂꯣꯟꯆ ꯇꯧꯕ ꯏꯃꯥ ꯅꯣꯡꯊꯥꯡꯂꯩꯃ ꯌꯥꯏꯐ ꯇꯦꯡꯕꯥꯡ ꯁ꯭ꯀꯤꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯒꯤ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯖꯔꯦ ꯏꯃꯥ ꯅꯣꯡꯊꯥꯡꯂꯩꯃ ꯌꯥꯏꯐ ꯇꯦꯡꯕꯥꯡ ꯁ꯭ꯀꯤꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯄꯤꯔꯝꯕꯅꯤ ꯃꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 90ꯒꯤ ꯃꯊꯛꯇ ꯂꯩꯕ ꯅꯨꯄꯤꯁꯤꯡꯗ ꯀꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯑꯦꯛꯖꯤꯁꯇꯤꯡ ꯒꯣꯔꯃꯦꯟꯠ ꯁ꯭ꯀꯤꯝ ꯑꯃꯇꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡꯗ ꯃꯥꯒꯤ ꯊꯥꯒꯤ ꯂꯨꯄꯥ 500 ꯄꯤꯅꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝꯅꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯁ꯭ꯀꯤꯝ ꯐꯪꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯃꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯒ꯭ꯔꯨꯞꯇꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯗꯣ ꯑꯣꯏꯅ ꯂꯩꯔꯕ ꯗꯥꯏꯚꯣꯔꯁꯤꯁꯤꯡ ꯑꯗꯒꯤ ꯁꯦꯄꯔꯦꯇꯦꯗ ꯋꯨꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯔꯥꯏꯚ ꯑꯦꯟड ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯋꯨꯃꯦꯟ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀ ꯁꯤꯖꯤꯟꯅꯔꯒꯨꯝꯕ ꯑꯗꯒꯤ ꯁꯤꯡꯒꯜ ꯋꯨꯃꯦꯟ ꯁꯤꯡꯒꯜ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯋꯨꯃꯦꯟ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯣ ꯏꯟꯀꯝ ꯍꯥꯎꯁꯍꯣꯜꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯖꯕꯅꯤ मागी इलिजिबिलिटी क्राइटेरिया दी थोइदोपा नो लेते मणिपुर की सिटीजन अमदी ओइगदमने अदुगा सही 90 की मथक ओइगदौबा अदुगा ngasa हाइजगिबा गवर्नमेंट की स्कीम इंडिविजुअल की ओइबा स्कीम अखोइगी खुदम ओइना ओल्ड एज पेंशन गुम्बा गैगुम्बा लैबा सिगुम्बा सि फंगदबा अदुगुम्बा नुपी सिंग ओइगदबनी अदुगा महाकी सोर्स ऑफ लाइवलीहुड अमत्ता लैतबा अदुगुम्बा कांगमुना थाजनबा यागनी थौबाल डिस्ट्रिक्ट की ओइना हुजेकी इमा नोंथांगलैमा याइफा तेंबांग स्कीम असिगी फॉर्म सी अखोइगी थौबाल डिस्ट्रिक्ट की वेबसाइट thoubal.nic.in अमसुंग अखोइगी डीसी ऑफिस कॉम्प्लेक्स अखोइ मिनी सेक्रेटरीट मनुंगदा लैबा अखोइगी डिस्ट्रिक्ट सोशल वेलफेयर ऑफिसर की ऑफिस ता अखोइ फॉर्म से फंगनी लागलेबा मार्च की तांग 38 बौबगी मनुंगदा फॉर्म जे लौसन बिरगा फॉर्म थाजन बिरगा अखोइगी इमा नोंथांगलैमा याइफा तेंबांग स्कीम से अखोइगी थौबाल डिस्ट्रिक्ट ता माइ पाकना पांगथोकपा ngamna होनबदा मयामना साजोक पिना बियोइना मयामदा अपील तौजरी